ꯃꯣꯠꯁꯨ ꯍꯥꯏꯐꯦꯠꯇꯪ ꯇꯥꯃꯤꯟꯅꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗꯒꯤꯅꯦ ꯉꯁꯤꯁꯦ ꯄꯦꯇ꯭ꯔꯣꯠꯁ ꯗꯦꯅꯤꯀꯣ ꯑꯗꯨꯅ ꯑꯊꯣꯛꯄꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯊꯧꯕꯁꯤꯡꯁꯤꯒꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯎꯖꯍꯧꯗꯕꯁꯨ ꯋꯥꯔꯤ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯁꯛ ꯇꯥꯛꯑꯝꯕꯅꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯁꯛ ꯇꯥꯛꯑꯝꯕꯅꯤ ꯍꯧꯈ꯭ꯔꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯃꯃꯤ ꯁꯥꯝꯕꯒꯨꯝꯅ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯇꯧꯏ ꯄꯥꯡꯊꯣꯛꯇꯕꯗꯗꯤ ꯅꯠꯇꯦ ꯄꯥꯡꯊꯣꯛꯏ ꯁꯤꯒꯤ ꯃꯇꯝꯗꯤ ꯏꯔꯥꯡꯅꯔ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯏꯁꯝ ꯁꯝꯖꯟꯅꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯑꯣꯏꯅ ꯇꯧꯔꯦ ꯃꯁꯤ ꯊꯥꯗꯣꯛꯄꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯄꯣꯠꯀꯤ ꯃꯃꯤꯡ ꯈꯪꯗꯕ ꯉꯥꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯎꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯒꯤ ꯃꯃꯤꯡꯗꯗꯤ ꯄꯥꯈꯪ ꯈꯪꯉꯒꯁꯨ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯁꯤ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤꯀꯣ ꯄꯪꯉꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯉꯥꯡꯕ ꯍꯩꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯈꯔ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯇ꯭ꯔꯤꯒꯦꯟꯗ꯭ꯔꯖꯤꯠꯅ ꯁꯤꯈꯤꯕꯁꯤ ꯋꯥꯔꯤ ꯈꯔ ꯃꯇꯝꯗꯨꯗ ꯅꯛꯁꯜꯂꯀꯥꯟꯗ ꯋꯥꯔꯤ ꯇꯧꯕꯤꯕ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯍꯞꯇꯥ ꯑꯃꯗ ꯁꯦꯇꯔꯗꯦ ꯑꯣꯏꯔꯣ ꯁꯟꯗꯦ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯁꯨ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯅ ꯁꯨꯇꯤ ꯊꯥꯗꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯋꯥꯔꯤ ꯀꯌꯥꯁꯦ ꯋꯥꯔꯤꯗ ꯂꯤꯍꯟꯅꯤꯡꯉꯦꯕ ꯇꯥꯍꯟꯅꯤꯡꯉꯦ ꯇ꯭ꯔꯤꯒꯦꯟꯗ꯭ꯔꯖꯤꯠ ꯀꯅꯥꯅꯣ ꯍꯪꯉꯦ ꯑꯉꯥꯡꯁꯤꯗ ꯍꯪꯉꯤꯕ ꯑꯉꯥꯡꯗꯨꯗꯪ ꯈꯪꯒꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯈꯔꯗꯤ ꯃꯃꯤ ꯁꯥꯝꯃꯦ ꯇ꯭ꯔꯤꯒꯦꯟꯗ꯭ꯔꯖꯤꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯑꯗꯒꯤ ꯃꯃꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯄꯤꯛꯆꯔꯕꯁꯨ ꯄꯤꯛꯆꯔꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯕ ꯁ꯭ꯄꯣꯔꯠꯇ ꯑꯣꯏꯔꯣ ꯀꯜꯆꯔꯗ ꯖꯒꯣꯏꯗ ꯑꯣꯏꯔꯣ ꯏꯁꯩꯗ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯅ ꯍꯧꯈ꯭ꯔꯕ ꯃꯐꯝꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯁꯨ ꯍꯥꯏꯔꯒꯦ ꯃꯁꯤ ꯍꯨꯟꯕꯒꯤꯗꯤ ꯅꯠꯇꯦ ꯃꯁꯤ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯁꯛ ꯈꯪꯕꯤꯕ ꯁꯨꯞꯅꯒꯤ ꯄꯤꯛꯑꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯏꯅꯥꯀꯥ ꯈꯨꯜꯂꯕꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕꯒꯤ ꯃꯃꯥꯏ ꯄꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯉꯦꯕ ꯑꯇꯩ ꯃꯇꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯁꯤꯒꯨꯝꯅ 13 ꯑꯥꯒꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯋꯥꯕꯒꯤ ꯃꯈꯩ ꯂꯩꯔꯝꯒꯗꯕ ꯃꯇꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯤ ꯁꯥꯝꯍꯜꯂꯛꯄꯁꯦ ꯁꯤ ꯁꯥꯝꯍꯟꯅꯤꯡꯗꯦ ꯍꯧꯖꯤꯛ ꯊꯕꯛ ꯄꯥꯏꯕꯤꯔꯤꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯆꯥꯎꯅ ꯄꯥꯛꯊꯣꯛꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏ ꯂꯧꯈꯠꯆꯒꯅꯤ ꯑꯗꯨ ꯐꯣꯇꯣꯗ ꯂꯩꯈꯠꯄ ꯅꯠꯇꯕ ꯃꯁꯛ ꯃꯃꯤꯡꯁꯦ ꯈꯪꯅꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯁꯛꯅ ꯈꯪꯅꯅꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯨꯝꯕ ꯁꯛꯅꯥꯏꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕꯃꯛꯇꯤ ꯑꯩ ꯐꯪꯁꯟꯁꯦ ꯇꯧꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯐꯤꯔꯥꯜ ꯑꯍꯨꯝꯒꯤ ꯃꯈꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯑꯍꯨꯝꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦ ꯖꯥꯇꯤ ꯑꯅꯤ ꯈꯟꯅꯕ ꯃꯄꯥ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯛꯄ ꯉꯝꯗꯕꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯂꯥꯟꯁꯦ ꯑꯁꯤꯒꯨꯝꯅ ꯁꯤꯈꯤꯕꯅꯦ ꯇ꯭ꯔꯤꯒꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯄꯥꯏꯕꯤ ꯅꯨꯃꯤꯠ 6 ꯅꯠꯇ꯭ꯔꯒ ꯌꯥꯝ ꯁꯥꯡꯉꯕꯗ ꯊꯥ ꯑꯃꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤ ꯁꯤꯔꯒꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯐꯥꯎꯍꯟꯕ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯏꯖꯠꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯏꯖꯠꯁꯤꯕꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯨ ꯑꯃ ꯃꯅꯦꯝ ꯑꯃ ꯃꯇꯩ ꯃꯨꯕꯗ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯂꯩꯖꯕ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯈꯪꯕꯤꯗꯕꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯕꯨ ꯃꯤꯕꯨꯅ ꯃꯀꯛ ꯀꯛꯑꯒ ꯍꯥꯞꯄꯁꯨ ꯃꯣꯏꯅ ꯃꯤ ꯁꯛ ꯑꯣꯏꯅ ꯎꯗꯦ ꯃꯣꯏꯒꯤ ꯃꯤ ꯑꯃꯅ ꯇꯧꯕ ꯃꯇꯝꯗ ꯑꯦꯋꯥꯔꯗ ꯄꯤ ꯑꯩꯈꯣꯏ ꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯤ ꯑꯅꯤꯗ ꯂꯨꯄꯥ ꯑꯩꯈꯣꯏ ꯅꯨꯄꯤ ꯏꯁꯥꯃꯛꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯖꯕ ꯅꯠꯇꯦ ꯃꯣꯏꯒꯤꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯇꯕꯨ ꯃꯣꯏꯒꯤꯗꯤ ꯍꯤꯡꯉꯤꯕ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯡꯅ ꯀꯌꯥ ꯑꯃ ꯐꯨꯡꯈ꯭ꯔꯕꯅꯤ ꯍꯤꯡꯅ ꯀꯌꯥ ꯃꯅꯥ ꯀꯣꯊꯣꯛꯈ꯭ꯔꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯄꯥꯝꯕꯒꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯆꯪ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯃꯣꯏ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯈꯟꯅꯕ ꯍꯧꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯟ ꯄꯥꯝꯗꯦ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯁꯥꯟꯇꯤ ꯄꯨꯕꯤꯔꯣ ꯑꯗꯨꯃꯛꯅꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯈꯨꯗꯤꯡꯃꯛꯅ ꯍꯪꯆꯤꯠ ꯂꯥꯛꯂꯒ ꯃꯃꯥꯡ ꯊꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯆꯥ ꯂꯥꯟ ꯂꯦꯞꯄꯁꯦ ꯁꯥꯟꯇꯤ ꯄꯣꯔꯛꯁꯦ ꯈꯥꯝꯃꯤꯕꯁꯦ ꯃꯃꯥ ꯑꯣꯏꯕꯒꯤꯅꯤ ꯀꯨꯀꯤ ꯀꯥꯡꯕꯨꯗꯤ ꯈꯥꯝꯗꯦ ꯃꯆꯥꯕꯨ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯄꯥꯝꯕꯅ ꯃꯤꯍꯧꯕꯅꯅꯤ ꯃꯗꯨ ꯇꯨꯡꯒꯤ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕꯗꯤ ꯃꯥꯒꯤ ꯃꯄꯣꯠ ꯅꯠꯇꯕꯗꯨꯅ ꯃꯥꯅ ꯃꯄꯣꯠ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕ ꯀꯤꯗꯕꯅꯤ ꯃꯥꯅ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯃꯌꯨꯝ ꯌꯥꯝ ꯊꯥꯔꯤꯕ ꯃꯣꯏꯒꯤꯁꯨ ꯆꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯏ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯅꯤꯗꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗꯗꯤ ꯑꯀꯜ ꯑꯊꯧ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯕꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯉꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯈꯝ ꯊꯦꯡꯉꯦ ꯄꯤꯛꯏꯕ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ 3-4 ꯒ꯭ꯌꯥꯟ ꯇꯥꯔꯤ ꯆꯍꯤ 5-6ꯀꯤ ꯑꯉꯥꯡꯁꯤꯡꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯏꯃꯥ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯍꯟꯖꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯆꯪꯉꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯟꯁꯤꯗ ꯋꯥꯅ ꯇꯥꯖꯕ ꯃꯔꯟꯅ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯀꯥꯗꯅ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ
ꯄꯤꯛꯂꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯖꯕꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯃꯥ ꯃꯥꯒꯤ ꯃꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯀꯔꯝꯕ ꯑꯁꯥꯗꯅ ꯃꯥꯅ ꯍꯤꯡꯒꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯊꯥꯛꯇ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯉꯤ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯔꯦꯟꯗ ꯍꯧꯖꯤꯛ ꯀꯩ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗꯦ ꯑꯉꯥꯡ ꯄꯤꯕ ꯆꯍꯤ 5-6 ꯁꯨꯕꯁꯤꯅ ꯆꯍꯤ 10-20 ꯁꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯒꯗꯦ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯈꯪꯍꯟꯅꯤꯡꯉꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯂꯝ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯎ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯤ ꯑꯁꯤꯕꯗꯤ ꯂꯧꯒꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯗꯤ ꯀꯔꯥꯏ ꯊꯝꯒꯦ ꯍꯧꯖꯤꯛꯐꯥꯎ ꯍꯪꯕꯤꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤꯆꯪ ꯐꯩꯅ ꯍꯥꯏꯕꯁꯦ ꯊꯣꯡꯅ ꯇꯥꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯔꯤꯉꯤ ꯑꯗꯨꯒ 30 ꯑꯥꯒꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯆꯥꯎꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯊꯧꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯒ ꯑꯩ ꯑꯁꯨꯝ ꯃꯥ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯔꯝꯃꯣ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯀꯦ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯏꯃꯨꯡ ꯁꯃꯨ ꯄꯥꯡꯅꯕ ꯁꯥꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯏꯗꯣ ꯃꯥꯅ ꯈꯟꯕꯤꯔꯤꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ